ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯦꯜꯇꯕꯨ ꯃꯤꯍꯧꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯃꯆꯥꯁꯨ ꯑꯃꯅꯤ꯫ ꯃꯆꯥꯗ ꯏꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯀꯌꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯊꯥꯔꯤꯛꯅ ꯃꯆꯥ ꯅꯣꯡꯉꯥꯜꯂꯩꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ꯫ ꯍꯩ ꯑꯄꯪꯕꯤ, ꯅꯪꯕꯨ ꯄꯪꯒꯅꯨꯅꯦ꯫ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯄꯪꯕ ꯃꯣꯏꯗꯒꯤ ꯈꯔ ꯈꯦꯊꯣꯛ ꯆꯥꯊꯣꯛꯇ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏ ꯅꯨꯡꯉꯥꯏ ꯉꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ? ꯑꯗꯨꯅ ꯅꯨꯄꯥ ꯑꯄꯪꯕꯕꯨ ꯍꯦꯛ ꯊꯦꯡꯅꯔꯕ ꯏꯆꯥꯁꯤꯗꯤ ꯇꯞ ꯇꯞ ꯍꯦꯛꯇ ꯅꯞꯄꯨ, ꯍꯦꯛꯇ ꯇꯞ ꯇꯞ ꯐꯥꯗꯧꯅꯤ ꯑꯗꯨꯒ ꯏꯀꯥꯏꯕ ꯌꯥꯗꯦ꯫ ꯅꯪꯅ ꯏꯀꯥꯏꯔꯤꯅꯦꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯗꯤ ꯃꯥꯡꯖꯗꯧꯔꯤꯁꯤ ꯀꯅꯥꯗꯅꯣꯏꯗꯣ ꯈꯜꯂꯨ꯫ ꯍꯣꯏ ꯕꯩꯃ, ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯑꯩꯅ ꯅꯣꯡꯃꯇ ꯏꯟꯗꯕ ꯌꯥꯎꯈ꯭ꯔꯕ? ꯏꯃꯥꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯉꯔꯥꯡꯁꯨ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯔꯛꯑꯣ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯗꯣ? ꯉꯖꯥꯎ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯍꯣꯏꯅꯤ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗ ꯏꯃꯥꯅ ꯅꯪꯁꯦ ꯈꯔ ꯍꯦꯟꯅ ꯁꯤꯡꯅꯕ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯂꯩꯀꯥꯏꯅ ꯉꯥꯡꯅꯕ ꯃꯤ ꯋꯥ ꯂꯧꯕ ꯌꯥꯗꯦ꯫ ꯃꯣꯏꯅ ꯏꯃꯥ ꯏꯆꯥꯒꯤ ꯅꯣꯡꯃꯇ ꯆꯦꯡ ꯆꯔꯥ ꯑꯃ ꯂꯦꯝꯅ ꯄꯤꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯖꯔꯤꯅꯤ꯫ ꯃꯤꯅ ꯆꯩꯔꯛꯂꯕꯁꯨ ꯍꯦꯛꯇ ꯁꯦꯠꯇꯠꯅꯔꯝꯃꯨ꯫ ꯃꯣꯏꯅ ꯐ ꯁꯥꯔꯒ ꯉꯥꯡꯕꯗꯣ ꯑꯗꯨꯅ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯝ ꯑꯉꯝꯕ ꯁꯦꯠꯇꯠꯅꯔꯒ ꯍꯤꯡꯉꯣ ꯍꯥꯏꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯨꯄꯤ ꯊꯣꯛꯅ ꯂꯩꯗꯧꯅꯤ꯫ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯆꯥꯝꯃ ꯈꯨꯝꯅꯕ ꯍꯣꯠꯅꯗꯧꯅꯤ꯫ ꯀꯤꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯕꯁꯨ ꯌꯥꯗꯦ꯫ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯈꯥꯗ ꯂꯩꯗꯧꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯏ ꯀꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏ꯫ ꯍꯣꯏ ꯏꯃꯥ, ꯅꯍꯥꯟꯁꯨ ꯃꯅꯤꯡꯒꯤ ꯏꯅꯝꯃ ꯑꯃꯨꯕꯤꯗꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯊꯦꯡꯅꯩꯌꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯅꯤ, ꯅꯣꯡꯉꯥꯜꯂꯩ, ꯅꯪꯗꯤ ꯇꯧꯕ ꯌꯥꯝꯅ ꯉꯝꯂꯦꯅ ꯃꯤꯒꯤ ꯅꯨꯄꯥ ꯀꯌꯥ ꯐꯥꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄꯗꯨꯕꯨ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅꯅꯦ ꯇꯥꯕ ꯃꯈꯩ ꯈꯠꯅꯕꯅꯤ꯫ ꯀꯔꯤ ꯈꯨꯝꯂꯝꯒꯦ ꯅꯪꯕꯨ? ꯇꯝꯃꯨꯅꯤ, ꯏꯃꯥ ꯇꯥꯒꯤꯅꯤ꯫ ꯃꯣꯏꯅ ꯏꯆꯥꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯎꯁꯤꯠꯂꯛꯇ꯭ꯔꯕꯗꯤ ꯍꯦꯛꯇ ꯐꯣꯏꯗꯠꯅꯒꯗꯧꯅꯤ꯫ ꯊꯥꯔꯤꯛ ꯀꯅꯥꯅꯣꯏꯗꯣ ꯈꯪꯍꯟꯒꯗꯧꯅꯤ꯫ ꯏꯆꯥꯒꯤ ꯑꯩ ꯂꯩꯔꯤꯗꯅ ꯏꯃꯥꯅ ꯏꯆꯥꯒꯤ ꯄꯥꯝꯕꯣꯝ ꯆꯥꯎꯅ ꯇꯤꯡꯂꯤ꯫ ꯀꯩꯁꯨ ꯀꯤꯔꯨꯅꯨ, ꯍꯧꯕ ꯍꯧꯔꯛꯂꯕꯗꯤ ꯅꯪꯁꯨ ꯂꯦꯝꯅ ꯊꯥꯔꯨꯅꯨ꯫ ꯑꯩꯅ ꯏꯅꯝꯃ, ꯑꯩꯈꯣꯏꯁꯨ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ, ꯏꯅꯝꯃꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗ ꯃꯥꯗꯤ ꯀꯩ ꯍꯥꯏꯔꯛꯏ? ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ ꯇꯧ ꯉꯝꯕꯤ, ꯅꯃꯥꯗꯨꯅ ꯐꯠꯇ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕꯅꯤꯅ ꯍꯩꯔꯦꯅꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯄꯪ ꯃꯌꯥꯝꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯤꯕꯗꯣ ꯍꯌꯦꯡꯋꯥꯏ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯑꯣꯏ꯫ ꯃꯣꯏꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯖꯗꯅ ꯇꯧꯔꯒ ꯅꯪꯅ ꯇꯥꯠꯄ ꯇꯧꯔꯒ ꯂꯣꯏꯅ ꯀꯥꯏꯅꯕ ꯅꯠꯇ꯭ꯔ ꯀꯥꯏꯅꯒ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯏꯃꯥ꯫ ꯑꯍꯥꯌꯣ, ꯃꯣꯏꯗꯤ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤꯅ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯤ꯫ ꯃꯊꯪ ꯊꯦꯡꯅꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯃꯃꯥꯏꯗꯨꯗꯅꯦ ꯈꯨꯄꯥꯛꯅ ꯑꯣꯟꯅ ꯊꯥꯖꯤꯜꯂꯒ ꯊꯅꯝꯃꯨ, ꯌꯥꯝꯅ ꯑꯍꯩ ꯑꯄꯥ ꯁꯥꯕꯒꯤ꯫ ꯑꯗ ꯋꯥ ꯍꯥꯏꯔꯛꯂꯕꯗꯤꯅꯦ ꯏꯃꯥꯒ ꯊꯦꯡꯅꯒꯦ꯫ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯣꯏꯒꯤ ꯃꯊꯧꯗꯣ ꯁꯨꯔꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯅ ꯇꯧꯕ ꯊꯕꯛ ꯄꯥꯟꯅꯔꯒ ꯂꯩꯔꯤꯅꯦ ꯃꯈꯣꯏ꯫ ꯃꯤꯋꯥ ꯉꯥꯡꯂꯒ ꯃꯇꯝ ꯃꯥꯡꯍꯟꯕ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯅꯤ ꯈꯪꯗꯕ꯫ ꯃꯥꯅ ꯑꯁꯨꯝ ꯁꯥꯗꯅ ꯑꯐꯕꯤ ꯁꯥꯔꯒ ꯄꯥꯎꯇꯥꯛꯀꯁꯨ ꯄꯤꯖꯕ ꯁꯥꯔꯤꯕꯅꯤꯅꯦ ꯃꯥꯒꯤꯗꯣ꯫ ꯃꯁꯥ ꯐꯥꯎꯕ ꯋꯥꯔꯛꯄ ꯉꯝꯗꯦ, ꯑꯗꯨꯒ ꯃꯤ ꯋꯥꯔꯛꯂꯤꯕꯅꯤ ꯀꯥꯏꯅ꯫ ꯑꯩꯒ ꯊꯦꯡꯅꯔꯝꯗ ꯇꯧꯅꯤꯃ ꯊꯤꯔꯦ ꯈꯩ ꯉꯥꯡꯂꯒꯅꯦ ꯊꯥꯗꯣꯛꯂꯝꯗꯧꯅꯤ꯫ ꯌꯥꯔꯦ ꯏꯆꯦꯃ, ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯏꯟꯁꯥꯡꯕꯨ ꯀꯩ ꯊꯣꯡꯗꯣꯏꯅꯣ? ꯑꯩꯗꯤ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯑꯣꯏꯅ ꯊꯣꯡꯁꯤꯔꯥ? ꯍꯣꯏ ꯌꯥꯏꯌꯦ꯫ ꯑꯗꯣ ꯉꯥꯗꯤ ꯅꯪꯅ ꯆꯠꯂꯒ ꯂꯩꯔꯨꯕ ꯇꯥꯕꯅꯤ, ꯏꯃꯥꯗꯤ ꯆꯠꯄ ꯇꯜꯂꯦꯕ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯑꯩ ꯑꯗꯨꯝ ꯄꯣꯊꯥ ꯆꯠꯂꯨꯔꯒꯦ꯫ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯨ, ꯀꯨꯏꯔꯛꯑꯣꯏ ꯁꯠ ꯍꯜꯂꯛꯀꯦ꯫ ꯍꯣꯏꯅꯦ, ꯆꯥꯛꯄꯨꯗꯤ ꯅꯪꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯂꯣꯏꯔꯅꯤꯅꯦ꯫ ꯅꯪꯒꯤ ꯉꯥꯗꯨꯗꯨꯝ ꯍꯥꯟꯅ ꯂꯩꯔꯨꯔꯣ꯫ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯝ ꯆꯪꯈ꯭ꯔꯗꯧꯅꯤ꯫ ꯁꯦꯜ ꯄꯤꯔꯛꯑꯣ, ꯆꯠꯂꯨꯔꯒꯦ ꯑꯗꯨꯗꯤ꯫ ꯊꯥꯔꯤꯛꯁꯨ ꯃꯥꯒꯤ ꯐꯤꯖꯤꯗ ꯌꯦꯞꯂꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯂꯒ ꯃꯆꯥꯗ ꯄꯤꯔꯛꯏ꯫ ꯁꯦ, ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯣ꯫ ꯅꯣꯡꯉꯥꯜꯂꯩꯁꯨ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯔꯒ ꯈꯨꯝꯃꯤ꯫ ꯌꯥꯔꯅꯤꯗ, ꯑꯁꯤ ꯂꯩꯔꯗꯤ ꯉꯖꯥꯎ ꯑꯃꯗꯨꯡ ꯂꯩꯕ ꯀꯣꯟꯅꯔꯅꯤ꯫ ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥ꯫ ꯅꯣꯡꯉꯥꯜꯂꯩ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯥꯔꯤꯛꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ, ꯑꯗꯨꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ꯫ ꯁꯣꯝꯗꯅ ꯅꯣꯡꯉꯥꯜꯂꯩꯗꯨ ꯀꯩꯊꯦꯜ ꯃꯆꯥ ꯌꯧꯁꯤꯜꯂꯛꯂꯤ꯫
ꯃꯥꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯒ ꯂꯝꯕꯤꯗ ꯊꯦꯡꯅꯩ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯣꯡꯉꯥꯂꯩꯗꯨ ꯅꯨꯄꯥꯗꯨꯕꯨ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯂꯩꯈꯤꯗꯥꯏꯅꯦ ꯁ꯭ꯋꯥꯏꯗ? ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯀꯔꯤ ꯈꯨꯐꯖꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯛ ꯌꯥꯝꯕ ꯅꯨꯄꯥ ꯊꯦꯡꯅꯔꯛꯂꯤꯕꯁꯦ ꯃꯥꯗꯧꯅ ꯐꯖꯕꯗꯣ ꯑꯝꯐꯥꯎ ꯎꯗ꯭ꯔꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯦ꯫ ꯅꯨꯄꯤ ꯂꯩꯔꯕꯁꯨ ꯅꯝꯗꯅ ꯐꯥꯔꯒ ꯂꯩꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯛ ꯌꯥꯝ ꯐꯖꯕ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯤꯅ ꯅꯣꯡꯉꯥꯂꯩꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯅꯗꯣꯏꯅꯦꯕ꯫ ꯑꯁ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯂꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗꯒꯤ ꯑꯍꯜ ꯑꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯦ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯍꯟꯗꯣꯛꯑ ꯆꯠꯀꯦ ꯍꯥꯏꯔꯤꯕꯁꯤ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ? ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯅꯣ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯔꯛꯂꯤꯕꯗꯨꯕꯣ? ꯅꯣꯛꯇꯅꯒꯁꯨ ꯇꯧꯔꯤꯅꯦ ꯃꯁꯛꯁꯤꯒ꯫ ꯑꯩꯗꯤ ꯃꯤꯍꯨꯜꯁꯦ ꯑꯣꯟꯊꯣꯛꯅ ꯀꯥꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯍꯦ, ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯍꯟꯗꯛꯃꯨꯛꯀꯤ ꯈꯪꯀꯧ ꯀꯧꯔꯛꯄꯁꯤꯗ ꯅꯣꯡꯉꯥꯂꯩꯗꯣ ꯈꯪꯗꯨꯅ ꯃꯁꯥꯗꯣ ꯂꯩꯊꯣꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯆꯩꯔꯛꯏ꯫ ꯀꯩꯅꯣ ꯏꯅꯦꯕꯨ ꯉꯥꯎꯕ꯭ꯔꯣ? ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯅꯥꯒ ꯂꯣꯏꯅ ꯄꯪꯕ ꯇꯥꯔꯦ꯫ ꯀꯩ ꯑꯍꯜꯅꯣ ꯈꯪꯗꯦꯅꯦ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯗꯣ ꯌꯦꯡꯉꯨ꯫ ꯂꯥꯟꯕꯅ ꯃꯥꯅ ꯂꯥꯜꯂꯒ ꯍꯧꯖꯤꯛꯇ ꯑꯁꯨꯝꯕ ꯁꯥꯔꯒ ꯃꯆꯤꯟꯁꯦ ꯈꯨꯝꯕꯁꯨ ꯁꯥꯏꯅꯦ꯫ ꯅꯪ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤ ꯃꯌꯥꯝꯗꯣ ꯍꯥ? ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯔꯒ ꯅꯪꯕꯨ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥ? ꯍꯦꯔꯛꯏꯅꯦ ꯑꯗꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯗ꯫ ꯑꯩꯅ ꯂꯥꯟꯕꯗꯧꯅ ꯂꯝꯕꯤ ꯑꯁꯨꯛ ꯄꯥꯛꯄꯁꯤꯗ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯂꯦꯞꯄ ꯃꯐꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯅꯤꯡꯉꯥꯏ ꯃꯐꯝ ꯂꯩꯇꯕꯁꯤ ꯃꯉꯥꯏꯔꯦꯕ꯫ ꯀꯔꯤ ꯋꯥꯇꯥꯅꯤꯒꯦ ꯅꯪꯒꯤꯗꯨꯗꯤ? ꯍꯣꯏ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤ, ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯣ ꯈꯔꯁꯨ ꯈꯜꯂꯒ ꯍꯥꯏꯌꯨꯅꯦ꯫ ꯂꯝꯕꯤ ꯈꯨꯈ꯭ꯔꯕꯁꯤ ꯂꯦꯞꯁꯤꯜꯂꯒ ꯑꯐꯥꯎꯁꯨ ꯁꯥꯔꯤꯅꯦ꯫ ꯂꯦꯞꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯁ꯭ꯋꯥꯏꯗ ꯂꯦꯞꯁꯤꯜꯂꯒ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯐꯥꯎꯔꯤꯁꯤ ꯍꯥ? ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯋꯥꯠꯂꯕꯅꯤ꯫ ꯃꯤ ꯑꯇꯩ ꯑꯣꯏꯔꯝꯂꯕꯗꯤ ꯑꯊꯤꯕ ꯈꯣꯟ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯛꯄꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯍꯥꯏꯌꯣ, ꯂꯥꯟꯕꯅ ꯏꯅꯦꯅ ꯂꯥꯜꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯁꯨ ꯁꯥꯏꯅꯦ꯫ ꯑꯍꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯔꯦꯝ ꯂꯦꯝꯅ ꯂꯩꯕ ꯀꯩꯗꯧꯒꯦ? ꯅꯆꯥ ꯅꯃꯧꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯕꯅꯤꯅ ꯃꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦꯅꯦ꯫ ꯏꯃꯨꯡꯗ ꯁꯥꯎꯅꯔꯒ ꯂꯥꯛꯄ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟ ꯉꯥꯡꯉꯤꯗꯨꯕꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅꯅꯦ ꯋꯥ ꯉꯥꯡꯕꯗ ꯐꯖꯗ꯭ꯔꯤꯕꯁꯦ꯫ ꯅꯃꯥꯅ ꯑꯍꯜꯗ ꯀꯔꯤ ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ꯭ꯔꯣ? ꯑꯍꯜ ꯂꯃꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯝꯃꯣꯏꯌꯦ꯫ ꯅꯪꯒꯤ ꯋꯥ ꯉꯥꯡꯗꯨꯅ ꯑꯗꯨꯝ ꯇꯥꯛꯂꯕꯅꯤ꯫ ꯃꯄꯥ ꯃꯃꯥ ꯄꯜꯂꯒ ꯆꯩꯔꯛꯄꯗꯨꯗ ꯅꯣꯡꯉꯥꯂꯩꯗꯨ ꯃꯁꯤꯡ ꯀꯥꯈ꯭ꯔꯦ꯫ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯑꯍꯜꯗꯨꯗ ꯍꯦꯛꯇ ꯆꯩꯕ ꯍꯧꯔꯛꯂꯦ꯫ ꯍꯣꯏ ꯏꯕꯦꯝꯃ ꯋꯥꯔꯛ ꯆꯦꯠꯄꯤ, ꯅꯪꯗꯧꯅ ꯇꯧꯖꯗꯤꯌꯦ ꯑꯩ꯫ ꯅꯪꯁꯨ ꯅꯣꯏꯒꯤ ꯅꯃꯥꯟꯗꯨꯅ ꯃꯈꯥ ꯊꯥꯕꯗ ꯀꯔꯤ ꯋꯥ ꯍꯥꯏꯅꯤ, ꯀꯃꯥꯏꯅ ꯂꯣꯏꯅꯅꯤꯗꯣ ꯑꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ꯭ꯔꯣ? ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯩ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯉꯁꯤ꯫ ꯑꯍꯜꯗꯨꯁꯨ ꯅꯣꯡꯉꯥꯂꯩꯒꯤ ꯋꯥꯉꯥꯡꯗꯨꯗ ꯁꯥꯎꯔꯛꯂꯦ꯫ ꯅꯪ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯂꯣꯏꯅ ꯐꯣꯏꯌꯨ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯝ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯕ ꯅꯌꯨꯝ ꯄꯥꯜꯂꯕꯁꯨ ꯆꯠꯅꯔꯣꯏꯅꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯋꯣꯡ ꯅꯇꯧꯗꯣ ꯅꯌꯨꯝ ꯄꯥꯟꯕꯗ ꯆꯠꯅꯅꯕ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯇꯝꯁꯤꯜꯂꯣ꯫ ꯍꯌꯦꯡꯋꯥꯏ ꯅꯅꯦꯝ ꯐꯠꯇꯕꯤ ꯑꯃꯨꯛ ꯊꯦꯡꯅꯕ ꯌꯥꯎꯔꯕꯗꯤꯅꯦ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕꯗ ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯖꯔꯤꯗꯣ ꯏꯅꯦꯕꯨ ꯀꯌꯥꯝ ꯐꯕ ꯅꯨꯄꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯊꯤꯕ ꯋꯥꯉꯥꯡ ꯉꯥꯡꯂꯁꯤꯅꯗꯤ ꯏꯃꯨꯡꯒꯤ ꯅꯆꯥ ꯅꯃꯧꯗꯗꯤ ꯀꯔꯝꯕ ꯋꯥ ꯍꯥꯏꯔꯝꯅꯤꯗꯣ ꯑꯩ ꯂꯣꯏꯅ ꯎꯔꯦ꯫ ꯑꯍꯜꯗꯣ ꯅꯣꯡꯉꯥꯂꯩꯒꯤ ꯋꯥꯇꯥꯗꯨꯗ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯦ꯫ ꯍꯦ ꯑꯉꯥꯡ, ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ ꯋꯥꯉꯥꯡꯗꯣ꯫ ꯈꯔ ꯈꯜꯂꯒ ꯉꯥꯡꯉꯣ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ, ꯅꯪ ꯁꯨꯝ ꯈꯖꯤꯛꯇꯒꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯒ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯂꯣꯏꯅ ꯍꯦꯛꯇꯪ ꯐꯣꯏꯍꯟꯒꯅꯤꯀꯣ ꯅꯪ꯫ ꯀꯔꯤꯕ? ꯑꯩꯕꯨ ꯃꯤꯌꯥꯝ ꯆꯪꯗꯅ ꯁꯝ ꯐꯣꯏꯍꯟꯒꯅꯤ ꯀꯥꯏꯅ ꯀꯤꯖꯔꯦꯗ꯫ ꯍꯣ, ꯊꯧꯅꯥ ꯌꯥꯝ ꯐꯩꯀꯣ ꯏꯅꯦꯗꯤ꯫ ꯉꯝꯅꯤ ꯍꯥꯏꯗꯤ ꯀꯧꯋꯣ, ꯅꯣꯡꯉꯥꯂꯩ ꯏꯗꯤ ꯈꯪꯍꯟꯒꯦꯕ꯫ ꯍꯦꯔꯥ, ꯑꯩꯅ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯕꯤꯔꯒ ꯉꯁꯥꯏꯗꯒꯤ ꯈꯨꯠ ꯊꯥꯗꯕꯅꯤꯀꯣ꯫ ꯅꯣꯡꯉꯥꯂꯩꯗ ꯁꯤꯡꯅꯔꯛꯄ ꯃꯤ ꯈꯨꯗꯤꯡ ꯂꯦꯝꯅ ꯑꯝꯇ ꯊꯥꯗꯦ ꯍꯥꯏꯁꯦ ꯅꯪꯁꯨ ꯉꯁꯤꯗꯤ ꯈꯪꯍꯧꯅꯅꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯕ ꯇꯥꯔꯦ꯫ ꯃꯤꯅ ꯐꯔꯤꯈꯩ ꯑꯩꯅ ꯍꯦꯟꯅ ꯐꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯤꯅ ꯐꯠꯇ꯭ꯔꯤꯗꯅ ꯑꯩꯅ ꯃꯤꯗꯨꯗꯒꯤ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯁꯤꯁꯨ ꯈꯪꯖꯤꯜꯂꯣ꯫ ꯁꯣꯝꯗꯅ ꯊꯥꯔꯤꯛꯅ ꯃꯆꯥ ꯉꯥꯏꯔꯛꯄꯗꯨ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯆꯠꯈ꯭ꯔꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯕꯅꯤ, ꯍꯜꯂꯛꯄ ꯌꯥꯔꯕꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯕ꯫ ꯃꯥꯅꯕꯨ ꯍꯦꯛ ꯆꯠꯊꯣꯛꯈ꯭ꯔꯕ ꯍꯜꯂꯛꯀꯅꯤ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯤꯕꯨ ꯆꯦꯟꯈ꯭ꯔꯖꯥꯠꯂꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯤꯒ ꯑꯃꯨꯛ ꯈꯠꯅꯗ꯭ꯔ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯅ ꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯃꯔꯣꯜ ꯈꯪꯗꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯂꯨꯈꯤꯒꯦ꯫ ꯂꯝꯕꯤꯗ ꯃꯤꯒ ꯑꯃꯨꯛ ꯈꯠꯅꯔꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯅ ꯀꯣꯟꯊꯣꯡ ꯇꯝꯅ ꯊꯣꯛꯂꯛꯂꯦ꯫ ꯊꯥꯔꯤꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜꯗꯨꯅ ꯊꯥꯔꯤꯛ ꯍꯦꯛ ꯎꯕꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯩ ꯊꯥꯔꯤꯛ, ꯅꯆꯥꯅꯨꯄꯤꯗꯣ ꯀꯩꯊꯦꯜ ꯃꯆꯥꯗ ꯑꯍꯜ ꯑꯃꯒ ꯈꯠꯅꯍꯧꯕꯅꯤ꯫ ꯆꯠꯂꯣ ꯑꯝꯇ ꯈꯥꯝꯃꯨꯁꯣ꯫
ꯑꯩꯈꯣꯏꯅ ꯈꯠꯅꯗꯅꯕ ꯍꯥꯏꯗꯅ ꯐꯅ ꯈꯥꯝꯂꯝꯕꯅꯦ ꯑꯗꯨꯕꯨ ꯌꯥꯗꯦ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯈꯠꯅꯕ ꯈꯥꯝꯂꯨꯕ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯁꯤꯜꯂꯛꯏꯅꯦ ꯏꯅꯦ ꯏꯆꯥꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯣ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯏꯆꯥꯗꯤ ꯃꯤꯗ ꯀꯥꯏꯖꯗꯕꯅꯤ ꯃꯤꯅꯕꯨ ꯍꯦꯛ ꯀꯥꯏꯔꯛꯂꯕ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕꯅꯤ ꯃꯁꯤꯡꯁꯨ ꯃꯤ ꯑꯇꯩꯒ ꯀꯌꯥ ꯃꯥꯟꯅꯗꯕꯅꯤ ꯃꯤꯅ ꯇꯞꯅ ꯏꯪꯅ ꯋꯥ ꯍꯥꯏꯔꯤꯈꯩ ꯃꯥꯁꯨ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯑꯗꯨꯝ ꯉꯥꯡꯕꯅꯤ ꯍꯦꯔꯥ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯤꯕꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯅꯣ ꯅꯃꯥꯅ ꯆꯥꯛꯀꯤ ꯂꯝꯆꯠ ꯃꯨꯟꯅ ꯈꯪꯉꯤꯀꯣ ꯑꯇꯩ ꯑꯈꯪꯕ ꯃꯤꯗ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯀꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯣ ꯏꯅꯦꯗꯅꯦ ꯑꯩꯅ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯗ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯏꯅꯦꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯗ ꯀꯜꯂꯛꯄꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯛꯈ꯭ꯔꯦꯗꯀꯣ ꯏꯅꯦ ꯈꯛꯇ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡ ꯏꯃꯥ ꯏꯆꯥ ꯌꯦꯡꯁꯤꯟꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯔꯝꯒꯅꯤ ꯃꯊꯧ ꯁꯨꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯏꯃꯨꯡ ꯄꯥꯟꯅꯔꯒ ꯂꯩꯔꯦ ꯀꯜꯂꯛꯄ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦꯗ ꯃꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯒ ꯃꯈꯥꯗ ꯁꯤꯡꯊꯗꯣꯏ ꯍꯦꯛꯇ ꯇꯧꯏ ꯍꯥꯏꯕꯅꯤꯗ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯕꯗꯤ ꯊꯕꯛ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯥꯏ ꯇꯧꯉꯝꯕꯤ ꯅꯣꯏꯗꯧꯅ ꯅꯨꯄꯥ ꯐꯥꯔꯒ ꯏꯔꯥꯡ ꯇꯧꯁꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯍꯩꯖꯗꯦꯅꯦ ꯃꯤꯗꯧꯅ ꯆꯨꯝꯅ ꯊꯕꯛ ꯁꯨ ꯅꯣꯝꯂꯒ ꯅꯆꯥꯗꯨ ꯊꯥꯛꯎꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅꯕꯅꯤꯗꯅ ꯃꯤꯒꯤ ꯃꯆꯥꯗꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯗ ꯏꯟꯁꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯍꯜꯂꯤꯕꯗꯣ ꯀꯣꯟꯅ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯦꯁꯦ ꯀꯥꯎꯗꯕ ꯐꯩ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛꯁꯨ ꯊꯨꯡꯉꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯍꯣ ꯏꯅꯦ ꯍꯣꯏꯗ ꯋꯥꯗꯅꯕ ꯍꯣꯠꯅꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯀꯔꯤ ꯊꯣꯛꯆꯩꯅ ꯉꯥꯡꯖꯔꯤꯅꯣ ꯈꯪꯗꯦ ꯃꯤꯋꯥ ꯉꯥꯡꯂꯒ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕꯗꯤ ꯈꯛ ꯁꯤꯟꯕꯤꯅꯨ ꯏꯅꯦ ꯍꯣꯏꯗ ꯄꯪꯌꯥ ꯌꯥꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄ ꯃꯌꯥꯝꯁꯤꯗ ꯃꯁꯤꯗꯤ ꯑꯃꯠꯇ ꯎꯗ꯭ꯔꯒ ꯏꯆꯥꯅ ꯃꯔꯥꯏꯕꯛ ꯐꯗꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯕꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯈꯔ ꯇꯧꯔꯛꯄꯒꯤ ꯋꯥꯅꯤ ꯃꯁꯤꯗꯤ ꯏꯅꯦ ꯍꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯍꯦꯛꯇ ꯁꯟꯗꯣꯛꯄꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯂꯨꯈ꯭ꯔꯥꯕꯤꯅꯦꯗꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯣ ꯇꯧꯔꯛꯀꯅꯣ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯤꯗ ꯂꯥꯟꯈꯤꯕ ꯂꯩꯇ꯭ꯔꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯗꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯂꯦ ꯃꯤꯅ ꯇꯥꯕꯗ ꯊꯥꯖꯗꯧꯕ ꯋꯥ ꯈꯔꯁꯨ ꯍꯥꯏꯌꯣ ꯅꯪꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯣꯏꯅꯔꯛꯄ ꯅꯠꯇꯦꯅꯦ ꯀꯨꯏꯔꯕꯅꯤ ꯅꯪꯅ ꯂꯩꯀꯥꯏꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯦꯛ ꯌꯦꯡꯕꯗꯅꯦ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣꯏꯗꯣ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯦ ꯌꯥꯝ ꯈꯪꯂꯕꯗꯤ ꯏꯅꯦ ꯁꯤꯃꯥꯏꯕꯤ ꯑꯣꯏꯕ꯭ꯔꯣ ꯊꯥꯏꯅ ꯃꯤꯒꯤ ꯃꯁꯛꯈꯛ ꯌꯦꯡꯕꯗ ꯃꯤꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕ ꯌꯥꯝ ꯈꯪꯂꯗꯤꯅꯦ ꯑꯩꯁꯦ ꯃꯊꯪ ꯆꯍꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒꯤ ꯂꯩꯐꯥꯎ ꯑꯝꯇ ꯐꯥꯎꯔ ꯂꯥꯛꯑꯣꯕ ꯑꯩꯕꯨ ꯑꯃꯥꯏꯕꯤ ꯑꯣꯏꯕ꯭ꯔꯥ ꯀꯥꯏꯅ ꯅꯪꯗꯤꯅꯦ ꯅꯁꯛꯇꯨ ꯌꯦꯡꯕꯗ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯨꯅ ꯑꯗꯨꯝ ꯇꯥꯛꯆꯔꯦ ꯃꯊꯪ ꯆꯍꯤꯒ ꯍꯥꯏꯔꯣꯏ ꯊꯥ 2-3ꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦꯗꯣ ꯌꯦꯡꯉꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯑꯔꯥꯟꯕ ꯍꯦꯛ ꯑꯣꯏꯔꯛꯑꯕ ꯏꯁꯩꯇ ꯁꯤꯕꯤꯒꯦ ꯍꯦꯔꯥ ꯑꯍꯜ ꯂꯃꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯁꯤꯕꯨ ꯈꯔꯗꯁꯨ ꯇꯥꯁꯤꯜꯂꯒ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯆꯨꯝꯕꯗꯨ ꯉꯥꯛꯇꯅꯤ ꯎꯁꯤꯠꯇꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯏꯅꯦꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ 이나 ꯑꯩꯁꯨ ꯄꯥꯎꯈꯨꯝ ꯄꯤꯖꯕꯅꯤ ꯌꯥꯝꯅꯗꯤ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯑꯉꯝ ꯁꯦꯠꯇꯠꯅꯒꯅꯤꯀꯣ ꯀꯔꯤ ꯑꯉꯝ ꯁꯦꯠꯇꯠꯅꯒꯅꯤ ꯀꯥꯏꯅ ꯅꯪ ꯍꯧꯔꯤꯌꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒ ꯁ꯭ꯋꯥꯏꯗ ꯋꯥꯔꯦꯝ ꯉꯥꯡꯅꯔꯤꯉꯩꯗ ꯏꯆꯥꯗꯣ ꯃꯤꯅ ꯐꯨꯕꯤꯔꯝꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯇꯨ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯊꯥꯔꯤꯛꯄꯨ ꯌꯦꯡꯂꯒ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯅ ꯋꯥ ꯍꯥꯏꯍꯧꯏ ꯐꯩ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯒꯦꯗꯣ ꯌꯦꯡꯉꯣꯕ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯞꯄꯦ ꯅꯆꯥꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯐꯕ ꯊꯕꯛꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯕ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯅꯣꯡꯃ ꯅꯪꯒꯤꯁꯨ ꯅꯨꯃꯤꯠ ꯂꯥꯛꯄꯗ ꯅꯥꯄꯜ ꯃꯌꯥꯝꯗꯣ ꯈꯨꯗꯛꯇ ꯇꯦꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯗ꯭ꯔ ꯃꯥꯜꯂꯤ ꯑꯁꯤ ꯈꯔꯁꯤ ꯍꯥꯏꯔꯒ ꯑꯍꯜꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯣꯡꯉꯥꯜꯂꯩꯒ ꯑꯍꯜ ꯅꯨꯄꯤꯗꯨꯒ ꯃꯆꯤꯟꯅ ꯈꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯥꯎꯗꯨꯅ ꯈꯠꯅꯕ ꯍꯧꯔꯛꯈ꯭ꯔꯦ ꯅꯁꯝꯗꯣ ꯈꯨꯠꯇꯥꯡꯗ ꯌꯦꯠꯂꯒ ꯐꯣꯏꯒꯦꯕ ꯅꯪ ꯉꯁꯤ ꯑꯩꯅ ꯑꯉꯥꯡꯅꯤꯗꯅ ꯁꯨꯝ ꯊꯥꯕꯤꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯂꯦꯕ ꯅꯣꯡꯉꯥꯜꯂꯩꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯅꯪ ꯈꯪꯅꯅ ꯈꯨꯠ ꯄꯥꯟꯕꯁꯤ ꯃꯉꯥꯏꯔꯦꯕ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯉꯁꯤꯗꯤ ꯈꯪꯖꯍꯧꯔꯣ ꯑꯅꯤꯗꯨ ꯃꯁꯝ ꯐꯣꯏꯅꯕ ꯍꯧꯔꯛꯂꯦ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯃꯤ ꯈꯠꯅꯔꯛꯄꯗꯨꯗ ꯑꯃ ꯆꯪꯂꯛ ꯑꯅꯤ ꯆꯪꯂꯛ ꯇꯧꯗꯨꯅ ꯃꯐꯝꯗꯨ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯊꯥꯔꯤꯛꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯆꯥꯕꯨ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯃꯁꯝ ꯐꯣꯏꯕꯗꯨ ꯎꯕꯗ ꯃꯤꯔꯛ ꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯑꯍꯜꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯦ ꯊꯥꯔꯤꯛꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯦ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯤꯡꯊꯣꯔꯛꯂꯤꯕꯁꯦ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯎ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯍꯣ ꯏꯇꯤꯛ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯆꯤꯡꯊꯣꯛꯂꯤꯕꯗꯣ ꯅꯪꯅ ꯃꯁꯝ ꯐꯣꯏꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯏꯆꯥꯅꯤ
ꯑꯗꯨꯅ ꯏꯆꯥꯗ ꯈꯨꯠ ꯊꯥꯔꯛꯄ ꯃꯤꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯊꯥꯗꯦ ꯏꯁꯦ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯀꯥꯎꯗꯕ ꯐꯩ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯏꯆꯥꯕꯨ ꯐꯨꯗꯧꯔꯤꯕ ꯑꯣ ꯋꯥꯉꯥꯡ ꯍꯩꯇꯕꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕꯤ ꯅꯨꯄꯤꯁꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯉꯁꯤ ꯑꯩꯅ ꯄꯥꯔꯥ ꯇꯝꯕꯤꯔꯝꯕ ꯇꯥꯏ ꯅꯆꯥ ꯄꯨꯛꯅꯤꯡꯅꯤ ꯈꯪꯂꯒ ꯅꯆꯥꯗ ꯀꯔꯝꯕ ꯋꯥ ꯍꯥꯏꯒꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯗꯨꯅ ꯇꯝꯕꯤꯅꯕ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯁꯦ ꯑꯍꯥꯌꯣ ꯏꯆꯥꯗ ꯑꯗꯨꯒꯨꯝꯕ ꯃꯔꯥꯜ ꯃꯌꯥꯝꯅ ꯁꯤꯖꯤꯜꯂꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯒꯦ ꯅꯪꯅ ꯂꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯅ ꯁꯥꯎꯔꯤꯕꯁꯦ ꯃꯔꯝ ꯂꯩꯇꯅ ꯁꯥꯎꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯌꯥꯔꯦ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ ꯅꯆꯥꯁꯦ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗ ꯂꯝꯗ ꯊꯥꯗꯣꯛꯄ ꯃꯇꯝꯗꯅꯦ ꯑꯈꯪꯕ ꯃꯤ ꯑꯃꯒ ꯄꯨꯟꯅ ꯊꯥꯗꯣꯛꯎ ꯑꯩꯅꯁꯨ ꯉꯁꯤꯗꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯂꯕꯅꯤ ꯃꯁꯤꯗ ꯋꯥꯈꯜ ꯄꯥꯛꯅ ꯇꯥꯗꯧ ꯃꯥꯟꯗꯦ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕꯤ ꯃꯥꯅ ꯉꯁꯤ ꯍꯧꯖꯤꯛꯃꯛ ꯋꯥꯈꯜ ꯇꯥꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯏꯆꯥꯁꯦ ꯋꯥꯈꯜ ꯇꯥꯗꯕꯤ ꯅꯪꯒꯨꯝꯕꯤ ꯑꯉꯥꯎꯕꯤ ꯅꯠꯇꯤꯌꯦ ꯅꯪꯅ ꯏꯆꯥꯗ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅꯕꯨ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯤꯕꯅꯤ ꯃꯃꯥꯅ ꯃꯥꯕꯨ ꯀꯟꯈꯠꯇꯨꯅ ꯋꯥ ꯍꯥꯏꯔꯛꯄꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯃꯤꯅ ꯃꯁꯝ ꯐꯣꯏꯈꯤꯕꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯋꯥ ꯈꯔ ꯍꯥꯏꯔꯛꯂꯦ ꯏꯃꯥ ꯃꯥꯅ ꯑꯩꯕꯨ ꯏꯃꯥ ꯏꯄꯥꯅ ꯋꯥꯔꯛꯇꯕꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯑꯁꯨꯛ ꯄꯥꯛꯈ꯭ꯔꯕ ꯂꯝꯕꯤꯁꯤꯗ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯅ ꯂꯦꯞꯄ ꯃꯄꯥꯗꯨꯗ ꯆꯠꯅꯕ ꯍꯣꯠꯅꯕꯗꯒꯤ ꯈꯠꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯕꯅꯤ ꯑꯩꯅ ꯑꯃ ꯍꯥꯏꯕꯗ ꯃꯥꯅ ꯇꯔꯥ ꯈꯨꯝꯃꯤ ꯃꯆꯤꯟꯁꯦ ꯉꯥꯛꯇ ꯐꯥꯎꯕ ꯂꯦꯞꯇꯈꯩ ꯉꯥꯡꯂꯤꯕꯁꯤ ꯎꯔꯦꯗꯅ ꯍꯣꯏꯅꯦ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯦ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯇꯕꯤ ꯉꯥꯡꯂꯒ ꯂꯩ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯒꯤ ꯇꯧꯔꯤꯕꯅꯤ ꯎꯔꯦꯗꯅ ꯁꯦ ꯇꯥꯕ ꯌꯥꯕ ꯋꯥꯝꯅꯁꯨ ꯉꯥꯡꯗꯕꯅꯤ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯃꯔꯝꯆꯠ ꯈꯪꯕ ꯅꯨꯄꯤ ꯈꯔꯅ ꯆꯩꯕ ꯍꯧꯔꯛꯂꯦ ꯍꯩ ꯊꯥꯔꯤꯛ ꯅꯆꯥ ꯅꯨꯄꯤꯁꯤꯅ ꯂꯥꯟꯕꯒꯤꯅꯤ ꯃꯤꯅ ꯁꯥꯎꯔꯤꯕꯁꯦ ꯅꯆꯥꯒꯤ ꯅꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯃꯤ ꯀꯤꯗ꯭ꯔꯦꯅꯦ ꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯉꯝꯈ꯭ꯔꯦꯗ ꯃꯣꯏꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯁꯨꯝꯂꯤꯕ ꯃꯤꯗꯨꯗ ꯃꯔꯥꯜ ꯊꯥꯡꯖꯤꯟꯕꯤꯁꯦ ꯌꯥꯝ ꯍꯩꯕꯅꯤ ꯃꯌꯥꯝꯅ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯃꯣꯏ ꯑꯅꯤꯈꯛꯅ ꯄꯥꯅꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗ ꯆꯠꯅ ꯅꯣꯡꯉꯥꯜꯂꯩꯗ ꯆꯩꯔꯛꯏ ꯅꯪ ꯑꯃꯅꯦ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯅ ꯇꯧꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯤꯒ ꯑꯃꯨꯛ ꯈꯠꯅꯔꯒ ꯂꯩꯔꯤꯕꯗꯨꯕꯨ ꯃꯤꯌꯥꯝ ꯑꯃꯨꯛꯁꯤꯜꯂꯒ ꯉꯥꯡꯂꯛꯄꯗꯣ ꯑꯩ ꯏꯀꯥꯏꯔꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯪ ꯑꯃꯅꯦ ꯌꯥꯝꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯤ ꯑꯣꯏꯗꯧꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯅ ꯉꯝꯍꯟꯒꯅꯨ ꯅꯪꯅ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯅꯪꯅ ꯉꯝꯂꯒ ꯍꯜꯂꯛꯇꯧꯅꯤ ꯃꯤꯗꯣ ꯈꯠꯅꯒꯦ ꯍꯥꯏꯔꯁꯨ ꯃꯤ ꯈꯔ ꯆꯤꯛꯄ ꯃꯐꯝꯗ ꯈꯠꯅꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯈꯠꯅꯔꯝꯂꯤꯕ ꯃꯐꯝꯗꯣ ꯌꯥꯔꯕꯅꯤ ꯑꯆꯤꯛꯄ ꯃꯐꯝꯗꯒ ꯈꯠꯅꯔꯝꯂꯕꯗꯤ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯃꯤꯅ ꯏꯁꯝ ꯈꯔ ꯍꯧꯔꯤꯕꯁꯦ ꯂꯣꯏꯅ ꯐꯣꯏꯔꯝꯕꯁꯨ ꯁꯣꯏꯗꯦ ꯍꯣꯏꯅꯦꯍꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯏꯆꯥꯕꯨ ꯃꯤꯅꯕꯨ ꯐꯨꯕꯤꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯐꯔꯦ ꯑꯗꯣ ꯅꯪꯕꯨ ꯉꯥ ꯂꯩꯔꯛꯄꯔꯣ ꯀꯥꯏꯗꯒꯤ ꯉꯥꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯃꯤ ꯈꯠꯅꯔꯤꯉꯩ ꯉꯥ ꯂꯩꯔꯛꯄꯒ ꯀꯥꯎꯔꯦ ꯂꯥꯛꯑꯣ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯁꯠ ꯆꯠꯂꯒ ꯂꯩꯔꯨꯁꯤ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯈꯜꯂꯨꯔꯒ ꯑꯩ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯃꯊꯪ ꯊꯦꯡꯅꯕꯗ ꯈꯪꯅꯤꯕ ꯑꯩꯅ ꯈꯔ ꯀꯣꯝꯊꯣꯛꯄ ꯃꯇꯥꯡꯗꯨꯗ ꯃꯥꯅ ꯇꯥꯟꯖꯥ ꯍꯦꯛ ꯂꯧꯈ꯭ꯔꯦ ꯍꯩ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯂꯝꯕꯤ ꯄꯤꯛꯈ꯭ꯔꯕꯗ ꯂꯦꯞꯁꯤꯜꯂꯒ ꯂꯩ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯣꯏ ꯑꯩꯅ ꯂꯦꯞꯅꯤꯡꯗ ꯂꯦꯞꯄ ꯅꯠꯇꯤꯌꯦ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯑꯃꯒ ꯍꯦꯛ ꯊꯦꯡꯅꯕꯗꯨꯗ ꯑꯩꯗꯤ ꯉꯥꯎꯔꯨꯔꯦ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯃꯪꯂꯤꯀꯥꯟꯗꯅꯤ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏꯁꯦ ꯑꯩꯁꯨ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯏꯅꯤ ꯈꯠꯅꯔꯤꯁꯦ ꯃꯆꯥꯅ ꯂꯥꯜꯂꯤꯕꯗꯨ ꯆꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯗꯨꯗ ꯍꯔꯥꯎ ꯋꯥ ꯍꯪꯖꯤꯜꯂꯤ ꯍꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯄꯥꯗꯣ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯋꯥꯡ ꯆꯥꯎꯕ꯭ꯔꯥ ꯍꯩꯕ ꯃꯁꯥ ꯐꯕ꯭ꯔꯥ ꯃꯤ ꯃꯥꯜꯂꯦ ꯃꯥꯅ ꯉꯁꯥꯏ ꯂꯩꯈ꯭ꯔꯤꯕ ꯄꯣꯠꯇꯣ ꯐꯅ ꯌꯥꯝꯃꯦ ꯁꯦꯜ ꯄꯥꯏꯗꯕ ꯃꯤꯅ ꯑꯗꯨꯛ ꯌꯥꯝꯕ ꯄꯣꯠ ꯆꯩꯗꯣ ꯂꯩꯕ ꯉꯝꯕ ꯍꯧꯅꯗꯦ ꯑꯗꯣ ꯏꯃꯥ ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯏꯃꯥꯒ ꯇꯧꯔꯒ ꯑꯝꯇ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯕ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯍꯧꯔꯒꯦꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯑꯩꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯂꯩꯈꯤꯕ ꯍꯥꯏꯁꯦ ꯏꯃꯥꯒꯤꯁꯨ ꯃꯥꯏ ꯑꯣꯏꯗꯣꯏꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯅꯣꯡꯉꯥꯜꯂꯩꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛꯁꯨ ꯐꯖꯩ ꯁꯦꯜꯁꯨ ꯄꯥꯏ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯩ ꯍꯥꯏꯅꯕꯗꯣ ꯏꯃꯥꯕꯨ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯍꯣ ꯑꯗꯨꯕꯨꯗꯤ ꯄꯥꯝꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯏꯆꯥꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗ ꯂꯩꯈꯤꯕ ꯍꯥꯏꯁꯦ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯣ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯐꯪꯅꯕ ꯑꯝꯇ ꯊꯤꯈꯤꯁꯤ ꯑꯗꯨꯒ ꯅꯝꯐꯨꯗ ꯂꯩꯁꯤꯟꯗꯧꯅꯤ ꯃꯥꯅ ꯄꯥꯝꯗ꯭ꯔꯁꯨ ꯈꯪꯖꯩꯌꯦ ꯅꯆꯥꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯩꯅꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯑꯃꯈꯛ ꯐꯥꯕꯒꯤ ꯋꯥꯕꯨ ꯄꯦꯅꯥ ꯑꯃꯨꯛ ꯂꯩ ꯃꯥꯅ ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯒꯦꯔꯥ ꯍꯦꯛꯇ ꯂꯩꯁꯤꯟꯗꯧꯅꯤ ꯂꯩꯕꯨ ꯂꯩꯈ꯭ꯔꯗꯤ ꯐꯅ ꯄꯥꯝꯗ꯭ꯔꯁꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯂꯅꯤ ꯊꯕꯛ ꯁꯨꯗꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯣꯏꯅꯤ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯏꯃꯥꯅ ꯄꯥꯝꯕꯁꯨ ꯑꯗꯨꯃꯛꯅꯤ ꯏꯆꯥꯗꯤ ꯑꯁꯤꯡꯕꯤꯅꯤ
ꯊꯕꯛ ꯇꯧꯕꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯅ ꯇꯧꯕꯒꯤ ꯏꯃꯥꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥ ꯂꯩꯔꯒ ꯍꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯣꯡꯉꯥꯜꯂꯩꯗꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯃꯨꯗꯒꯤ ꯁꯤꯡꯖꯨ ꯂꯩꯔꯒ ꯍꯜꯂꯛꯄ꯫ ꯂꯝꯕꯤꯗ ꯅꯍꯥꯟ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯣꯡꯉꯥꯜꯂꯩꯗꯨ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯒ ꯋꯥ ꯍꯪꯖꯤꯜꯂꯤ꯫ ꯇꯥꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ꯫ ꯅꯨꯄꯥꯗꯨꯁꯨ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯅꯣꯡꯉꯥꯜꯂꯩꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯩꯗꯨ ꯑꯃꯨꯛꯀꯁꯨ ꯋꯥ ꯉꯥꯡꯏ꯫ ꯇꯥꯗꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯒꯦ? ꯅꯍꯥꯟꯁꯨ ꯀꯩꯊꯦꯜꯗ ꯎꯖꯩ, ꯉꯁꯤꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯉꯥꯜꯂꯩ ꯀꯧꯏ, ꯂꯩꯁꯥꯕꯤꯅꯤ꯫ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜ 4-5 ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯪꯈꯤꯕ꯭ꯔꯣ? ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯒꯤ ꯃꯤꯡ ꯍꯪꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯁꯨꯝ ꯈꯪꯅꯁꯤꯅ ꯇꯧꯕꯅꯤ, ꯌꯥꯗꯕ꯭ꯔꯣ? ꯑꯩꯁꯨ ꯁꯛ ꯑꯗꯨꯝ ꯐꯖꯕꯅꯤꯗ꯫ ꯇꯥꯗꯕꯨ ꯄꯥꯈꯪꯂꯣ? ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ꯫ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯁꯛ ꯑꯃꯨꯛ ꯐꯥꯎꯕ ꯈꯪꯅꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯣ? ꯆꯠꯂꯣ, ꯉꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯉꯥꯎꯔꯨꯁꯣ, ꯑꯩꯉꯣꯟꯗꯕꯨ ꯉꯥꯎꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯩꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯅꯗꯤ ꯈꯔ ꯀꯦꯊ ꯅꯧꯊꯔꯒ ꯅꯨꯄꯥꯁꯤꯕꯨ ꯐꯥꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯊꯤꯔꯦꯡꯈꯩ ꯆꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯍꯦꯔꯥ, ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯕ ꯐꯩ ꯐꯩ꯫ ꯑꯩ ꯅꯣꯡꯉꯥꯜꯂꯩ, ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣꯕ꯫ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯩꯅ ꯅꯨꯄꯥꯗꯨꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯕꯗ ꯅꯨꯄꯥꯗꯨꯕꯨ ꯐꯥꯗꯨꯅ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯅꯨꯃꯤꯠꯇꯨ ꯊꯨꯡꯂꯔꯦ꯫ ꯂꯝꯕꯤꯗꯨ ꯃꯤ ꯀꯅꯥꯁꯨ ꯆꯠꯇꯦ, ꯃꯝꯁꯨ ꯃꯝꯂꯦ꯫ ꯃꯇꯥꯡꯗꯨꯗ ꯅꯣꯡꯉꯥꯜꯂꯩꯗꯨ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯍꯦ, ꯀꯩꯅꯣꯅꯦ? ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯅꯨꯄꯥꯒꯤ ꯃꯈꯨꯠꯀ ꯇꯥꯞ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯔꯤꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯁꯦ, ꯊꯥꯗꯣꯛꯁꯦ꯫ ꯑꯩꯁꯤꯕꯨ ꯅꯪꯒꯨꯝ ꯃꯥꯟꯅꯨꯔꯕꯣ? ꯅꯪ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ? ꯑꯩꯅ ꯈꯤꯇꯪ ꯂꯥꯎꯈꯤꯕꯗ ꯅꯪꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯔꯅꯤ꯫ ꯍꯧꯖꯤꯛ ꯅꯪ ꯑꯩ ꯈꯛꯇꯅꯤ ꯂꯝꯕꯤꯁꯤ ꯂꯩꯔꯤꯕꯁꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯅꯔꯕꯁꯨ ꯅꯪꯕꯨ ꯊꯥꯖꯕꯤꯗꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯃꯤꯃꯥꯡ ꯊꯣꯛꯄꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯅꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯄꯥꯝꯕ ꯈꯜꯂꯨ꯫ ꯅꯨꯄꯥꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯔꯝꯃꯤ꯫ ꯄꯥꯝꯗ꯭ꯔꯁꯨ ꯄꯥꯝꯗꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯩꯅ ꯊꯨꯡꯂꯨꯔꯤꯕ ꯌꯨꯝꯗꯨ ꯃꯥꯒ ꯅꯣꯡꯃ ꯈꯠꯅꯈꯤꯕ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯗꯤ ꯃꯗꯨ ꯍꯦꯛ ꯈꯪꯂꯛꯄꯗ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯛꯏ꯫ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯅꯣꯡꯉꯥꯜꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯗ ꯆꯩꯕ ꯍꯧꯔꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯅꯨꯄꯤꯁꯦ ꯀꯗꯥꯏꯗ ꯊꯦꯡꯅꯔꯒ ꯀꯔꯝꯍꯥꯏ ꯂꯥꯛꯃꯤꯟꯅꯩꯅꯣ? ꯃꯍꯥꯛꯀꯤ ꯇꯧꯉꯝꯕꯤ ꯄꯨꯔꯒ ꯂꯥꯛꯏꯅꯦ꯫ ꯅꯪꯕꯨ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯍꯥꯏꯕꯅꯤꯗ꯫ ꯍꯧꯖꯤꯛꯃꯛ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯎꯁꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯉꯥꯛꯇꯪꯗꯨꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯤ ꯄꯨꯔꯛꯄꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯈꯪꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯕꯨ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯍꯥꯏ, ꯈꯪꯕ ꯈꯛꯇ ꯅꯠꯇꯦ, ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯈꯠꯅꯩ ꯍꯥꯏꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤꯅꯦ꯫ ꯅꯪꯕꯨ ꯍꯥꯟꯅ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ? ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣꯏꯗꯣ ꯏꯃꯥꯗ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪꯅ ꯂꯥꯜꯂꯝꯃꯕꯗꯤ ꯅꯨꯄꯤꯁꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯅꯤ꯫ ꯏꯁꯥꯅ ꯂꯥꯜꯂꯝꯗ꯭ꯔꯕꯗꯤꯅꯦ ꯅꯨꯄꯤꯁꯦ ꯉꯁꯤꯃꯛ ꯊꯤꯗꯣꯛꯂꯨꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯃꯥꯅ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨꯗꯤ ꯃꯊꯕꯥꯛ ꯌꯩꯔꯝꯃꯤ꯫ ꯍꯔꯦ ꯍꯔꯦ, ꯀꯌꯥꯇ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ! ꯐꯩ, ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯃꯤꯅꯁꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯐꯅ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯊꯣꯛꯄ ꯏꯃꯨꯡꯅꯤ ꯍꯥꯏꯅꯦ꯫ ꯃꯃꯥꯗꯨꯁꯨ ꯄꯨꯔꯥ ꯇꯧꯉꯝꯕꯤꯅꯤ ꯍꯥꯏ꯫ ꯃꯆꯥꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯥꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯥꯅꯗꯨꯝ ꯍꯦꯟꯅ ꯇꯧꯕ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯅ ꯃꯕꯨꯛꯅꯤꯡꯒ ꯊꯧꯒꯠꯄꯤ ꯍꯥꯏꯔꯤꯅꯦ꯫ ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯝꯗꯧꯔꯁꯤ, ꯅꯨꯄꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯄꯨꯔꯛꯄ ꯍꯥꯏꯗꯨ ꯊꯣꯛꯂꯦ꯫ ꯃꯣꯏꯅ ꯐꯠꯇꯕꯅ ꯐꯠꯇꯕꯅꯤ, ꯍꯌꯦꯡ ꯄꯥꯎ ꯍꯩꯗꯣꯛꯄꯗꯤ ꯆꯠꯄꯤꯔꯣ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯊꯤꯟꯕꯩꯗꯣ ꯑꯗ ꯋꯥꯔꯤꯗꯣ ꯃꯌꯥꯝ ꯂꯩꯔꯤꯉꯩꯗ ꯂꯣꯏꯅ ꯂꯤꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯂꯦꯗꯅ꯫ ꯃꯣꯏꯅ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯃꯣꯏꯅ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯎ, ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯀꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯅꯨꯄꯥꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯨꯔꯛꯑꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯄꯥꯝꯗꯕ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯃꯍꯣꯏꯅ ꯂꯥꯛꯄ ꯉꯝꯃꯔꯣꯏꯗꯅ꯫ ꯍꯣꯏꯅꯦꯍꯦ, ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯇꯧꯉꯝꯕꯤꯗꯨꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯃꯁꯛ ꯃꯁꯥꯒ ꯎꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯡꯒꯤ ꯏꯇꯩꯃꯗꯣ ꯂꯥꯛꯈꯤꯕꯅꯤ, ꯑꯩꯒꯤ ꯀꯥꯗ ꯂꯩꯕꯅꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ꯫ ꯃꯤ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯇꯧꯔꯝꯗꯣꯏꯁꯦ ꯌꯥꯝ ꯑꯐꯕꯤ ꯂꯦꯝꯖꯕꯤꯅꯤ ꯁꯥꯔꯝꯗꯧꯔꯤꯁꯦ꯫ ꯑꯁ ꯌꯥꯔꯦ,
ꯑꯗꯨꯏ ꯋꯥꯗꯣ ꯇꯣꯛꯑꯁꯤ ꯆꯥꯛꯇꯣ ꯑꯝꯇ ꯊꯣꯡꯒꯅꯕ ꯇꯧꯔꯁꯨ ꯑꯩ ꯆꯥꯛ ꯂꯥꯞꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯜ 3-4 ꯊꯥꯔꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄꯁꯨ ꯆꯠꯍꯜꯂꯨꯔꯦ ꯇꯣꯝꯕꯤꯁꯨ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯅ ꯁꯤꯡꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯈꯔ ꯉꯟꯇꯛ ꯇꯧꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ ꯊꯥꯔꯤꯛꯁꯨ ꯃꯁꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯗ ꯆꯦꯜꯂꯕꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯍꯥꯏꯗꯨꯅ ꯇꯤꯜꯂꯝꯃꯤ ꯏꯃꯨꯡꯗ ꯇꯣꯝꯕꯤꯒ ꯊꯥꯔꯤꯛ ꯑꯗꯨ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯦ ꯏꯆꯦ ꯋꯥꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ ꯏꯆꯥꯗꯤ ꯂꯥꯟꯖꯗꯕꯅꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯅꯝꯗꯅ ꯐꯥꯔꯒ ꯆꯦꯜꯂꯛꯄꯅꯤ ꯂꯝꯕꯤꯗꯁꯨ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯖꯤꯜꯂ ꯃꯥꯜꯂꯦ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯥꯔꯤꯛꯇꯨ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯃꯥꯒ ꯃꯆꯥꯒꯅ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡꯗꯨ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯀꯔꯤ ꯋꯥꯅꯣꯗ ꯏꯆꯥꯁꯤꯕꯨ ꯆꯦꯟꯈꯩ ꯆꯦꯟꯕꯤꯔꯒ ꯍꯧꯖꯤꯛꯇ ꯄꯥꯝꯗ꯭ꯔꯦꯅ ꯍꯥꯏꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯦꯗꯨꯅ ꯄꯥꯝꯗ꯭ꯔꯤꯕ꯭ꯔꯣ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯔꯛꯀꯅꯨꯗ ꯏꯆꯦ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯕꯁꯦ ꯏꯆꯦꯒꯤ ꯏꯆꯥꯁꯤꯅ ꯇꯧꯔꯝꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯒꯁꯨ ꯃꯃꯥꯡꯗ ꯈꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯆꯥꯕ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯏꯆꯦꯒꯤ ꯋꯥꯈꯜꯗꯨꯕꯨ ꯀꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯈꯛꯅ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯁꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯇꯣꯛꯂꯅꯤ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯇꯧꯔꯛꯀꯅꯨꯗ ꯄꯥꯃꯨꯛꯁꯨ ꯃꯨꯛꯂꯛꯀꯅꯨꯗ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯌꯥꯝꯅ ꯂꯩꯀꯣ ꯏꯆꯥꯁꯤ ꯍꯦꯛ ꯂꯧꯗꯕꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯣ ꯍꯣꯏ ꯏꯆꯦꯅ ꯇꯧꯅꯤꯡꯕꯗꯨ ꯇꯧꯔꯛꯑꯣ ꯃꯗꯨꯗ ꯇꯣꯝꯕꯤ ꯑꯩꯅ ꯀꯤꯗꯨꯅ ꯆꯦꯟꯕꯤꯗꯧꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯏꯆꯦ ꯍꯣꯏꯅ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯄ ꯉꯝꯂꯣꯏ ꯍꯣꯡꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯂꯧ ꯄꯔꯤ 10 ꯁꯟꯕꯤ 5 ꯑꯗꯨꯒ ꯑꯎꯟꯄꯣꯠꯁꯨ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯃꯤꯅ ꯍꯥꯞꯅꯔꯤꯕꯁꯤꯗꯒꯤ ꯇꯥꯅ ꯍꯥꯞꯂꯛꯄꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯃꯥꯅ ꯆꯥꯅ ꯅꯨꯄꯥ ꯃꯌꯥꯝꯗꯒꯤ ꯂꯧꯈꯠꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨꯁꯨ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯍꯥꯞꯂꯛꯀꯗꯕꯅꯤ ꯃꯁꯤ ꯉꯝꯗ꯭ꯔꯦꯗꯅ ꯂꯨꯍꯣꯡꯕ ꯇꯣꯛꯂꯦ ꯑꯩꯒꯤꯁꯨ ꯃꯤ ꯋꯥꯠꯇꯦ ꯀꯩꯅꯣ ꯏꯃꯧ ꯃꯁꯛ ꯐꯖꯕꯤꯃ ꯍꯥꯏꯅꯔꯒ ꯆꯥꯎꯅ ꯑꯗꯨꯝ ꯂꯨꯍꯣꯡꯊꯣꯛꯀꯦ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯗ꯭ꯋꯥꯏꯗ ꯐꯝꯂꯤꯕ ꯑꯍꯜ ꯃꯧ ꯅꯍꯥ ꯄꯨꯝꯕꯗꯤ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯔꯤꯛꯇꯤ ꯃꯥꯅ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥ ꯃꯌꯥꯝꯗꯨ ꯈꯨꯗꯛꯇ ꯃꯊꯪ ꯅꯤꯡꯈꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯉꯁꯤꯗꯤ ꯃꯥꯁꯨ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨ ꯅꯣꯡꯉꯥꯜꯂꯩꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯃꯌꯥꯝꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯂꯥꯛꯅꯔꯝꯕꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ ꯏꯃꯥ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯁꯤ ꯉꯁꯥꯏ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯅ ꯇꯧꯕꯁꯨ ꯉꯝꯗꯧꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯉꯁꯤꯗꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯅꯁꯨ ꯄꯤꯛ ꯊꯜꯂꯔꯤ ꯃꯁꯤ ꯄꯨꯝꯕ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯃꯥ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯐꯕ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇ ꯇꯧ ꯍꯥꯏꯔꯝꯂꯕꯗꯤ ꯏꯁꯥꯕꯨ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯊꯤꯅ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯕ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯃꯤꯗ ꯍꯪꯂꯨꯕꯗꯁꯨ ꯑꯃꯠꯇ ꯄꯤꯔꯛꯇꯧꯕ ꯂꯩꯇꯦ ꯏꯃꯥꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯅ ꯃꯇꯝ ꯑꯃꯗ ꯃꯨꯛꯂꯨꯕ ꯄꯣꯡꯂꯨꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯕꯅꯤ ꯌꯥꯔꯤꯕ ꯇꯣꯛ ꯅꯆꯥꯏꯒꯤꯁꯨ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯑꯩꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨꯕꯅ ꯉꯁꯤꯗꯤ ꯊꯧꯗꯣꯛ ꯄꯨꯝꯕꯁꯤ ꯊꯣꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯇꯥꯏꯁꯤꯟꯗꯨꯅ ꯃꯔꯥꯜ ꯁꯤꯖꯔꯝꯃꯤ ꯃꯃꯥꯡꯊꯛꯇ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯤꯒꯤ ꯐꯖꯗꯕ ꯃꯤꯆꯩ ꯋꯥꯉꯥꯡ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯃꯤ ꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯃꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯔꯝꯃꯤ ꯃꯤꯗ ꯂꯥꯟꯖꯗꯕ ꯆꯥꯎꯔꯦꯜꯗꯤ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯃꯆꯥꯗꯤ ꯅꯣꯡꯃꯒꯤ ꯋꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯆꯔꯥ ꯇꯣꯏꯅ ꯍꯦꯜꯂꯝꯃꯤ ꯃꯁꯥ ꯃꯎꯗꯨ ꯌꯦꯡꯕꯗ ꯃꯤꯅ ꯍꯪꯒꯣꯏꯅꯔꯝꯃꯤ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯕꯨ ꯌꯥꯗꯗꯨꯅ ꯂꯥꯛꯄꯅꯤ ꯍꯟꯗꯛ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯂꯩꯀꯥꯏꯗꯒꯤꯁꯨ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯄꯨꯟꯁꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯈꯤꯔꯝꯃꯤ